Haukiba ahing nongyai kaukiba pung nipunipan giban manungda lambi thingba tholakliba miyam adubu tankhaiba lakiba Rapid Action Force ki kangbuna yumda changlaglaga imungda TV yengduna laijaba disabled person ama yauna mapa macha furambadagi Jenims Hospital da pukatnaduna laikannakre hairi RAF na furamlaba disabled person su oiriba machanupa adugi maming Thaunauzam Khedachan aduga mapagi maming na Thaunauzam Noni Chan kawi Imphal East District ki Khurai Chingangbam lairaktagini hairi Thaudok asi ngasi nungthil pung 3:30 tabada thokibani RAF na singna furamba duda miga mima nadraba Khedachan gina khu amadi mananganda soki aduga Noni Chan gina maida sokibani hairi Ngasani phamba matam sida khayang sibai singna laga akhoi sida tanghaira ga khoi chele tanghaira ni yum yum da leire nong su tar abani na nong se tar aga yum da leiba matam da akhoi na yum sida thong je thilla ga mo khoi na hange changi yum sida changa pa matam da kanano kari non da inga da somda angang se akhoi gi yum da TV nga ga leijabani akhoi ibai siga akhoi angang siga makhoi na mayang sibai singna changa ga yum sida changa ga niyom na tabani mo na tawrido TV nga leba matanda moina pharaga puthore soro singe mapa sina phure aduga sorok tagi yang ma su puge tawba daina sorok tagi kalhore maji angang ji sumaina maji miron thungdabani haraga ina haijaraga tawraga lahoraga ngasagi sumaina sangaga mayangi leibaki tawbani sidai sida mi sinjalaktana irang sakano tawba sunati aduga makoina sumaina sangaga mayang sibaina sumaina yumda sangaga tawbasi de khoi yaningde athuba mathamde action lokhaningi makoi mathakda akoi sumaina tawbasi leibaki ne khoina su mayangi ne na thokani kanba yadi na tawba matamda khoina sumaina leire aduna MLA singsina su miyeng changchan biu mayang sibaina khoi sida la ga yum bok sanga pa matamda sumaina phuba saiba tawriba se makoi su tarakani aduga makoi su yengba ngambra haibado aina haininge masigi matang sida Yai ko.